Yengo mayam khoi hojik lai sida uribase roller ni si khoi sema saba thangduini aji thabak aduga thabak sinaba tamduini kwa aji hana sem sajalasi sida pirami masak singje yamon doin pangkhal pitarasi aduga thabak suba chaseba aji pangkhanaba sem saba aurasi kwa si ahamda kai pan kan sige mayam hojik chakka ama hana panjalage adagi matanda songi chakaji maju amu pansalage aduga aina ne sigi sijauba body je ana hapchan ba yabri ngage kwa yengsi thangjan ge yade sidi ai ade engine paning da chaka pan engine panjalage body pan ba yade ba waduna ni e bumper panjalasi adagi roller je amu panjale adagi basi body je si hapchalasi ji aduga Meku tokpagi sigi kano jeng panjalasi kwa loire hojik loirabanina khoi hojik thabak janaba tausi ko thabak chatpa siko mayam lao thabak chatpa chatle khoi thabak chatpa hore mafam sisu phajai thabak chatle hojik ngasai phone torokpado lambi yade na phone torokpani ado phone torok kadai no sidam leire simhan panjalasi semjalasi sigai masam chongwa la en to isi kwa Oh, lore. Chalo, yare. Oh, thank you. Hojik ti amuk makada na amuk taurasi. Aduga makada ngasai phone tokpada ni wali haibani adu karai leigram da thirosi. Lambi sembana khoi thauni sidam leire. Si amuk semjalasi ko mayam. Si asgai masa amajong lae ne. Tawisi ba. Oh, lore. Ang nungayjare. Ay ginambi sabibu gitamak. Ay satsarage. Oh, sapiro. Makata na mong semorasi. Ay ko dawali banina ko di ko tabag loy di bawdi po tabi ada banin sale. Azik tabag suba sale ni mayam. Yung pasa mafam laye. Yengo nungay bani. Sida mong layre. Siyang semjalasi. Is guy masama jo mo kure ada. Kami je tingene Oh, lore sapiro. nungayjare. Hoi. Thank you. Oh, yam nungayjare thabak loire hojikti patharage